Hi, Giming, Potangbam, Linthoi Chanu. As a writer, I go with the name Linthoi Chanu. I say Uripok Sorbonting and Dagine. And currently, I'm doing my PhD research in IIIT Manipur. Hozik Pawbada, I say 5 books published. My first book is The Tales of Kanglei Throne, which was published in 2017. Aduga mathangda wari short story collection. Like say adum pingai dagi yamna ininga e like pap so pamjara e adubu after masters I master 2017 delusion zabane the master tauringai manung sida aina ai dissertation ibagi some sort of research khara tauki matamduda Manipur gi puya adagi thaina akoina angang oringai da tarakpa folklores adagi apunga wari kwa si mayam se sum aina ningsang laga mukan naina rakuma tamda yam thina nungai ba phawgi matam sidagi ai se larik ama phongage na dum khan khibadagi larik se ibadum haujare aduga masters lawyer ba matung icon masters lawyer ba matung ikan kanadana dum larik se 2017 da the tales of kanglei throne han han larik se aina phongjabani larik se phong matam da khogi traditional publishing route se ai tasengna sigi lamsida chalatabani khangja gi de aduna aina aigi khangjaba mong da aina self publishing je tigatlaga blue rose ana ama thengna badagi larik se smaina moida contact tawraga larik se print tahon bai tar the self publishing kawe se aduna smaina self publishing tawraga larik se thanda phongjare aduga books and coffee na bookstore ma thengnare mafam sidane larik khara thamjarure adagi mayamna dum khangna ba dum pabi ba dum hokre na khalle aduna sigi moment se yam thina special oba moment ne because larik se mina pabi dagi mina pamne na han phawgi ba oeba si moment sina adagi larik atai form bagi inspiration dum phangjagi khoi Manipur gi myth se yam tina rich oi aduga ariba matam dagi khoi gi knowledgeable oi ba adagi morals message mayam yaw ba adai culturally very significant oi ba adugumba idioms kwa adagi riddles adugumba mayam yaw ba oi banina aina adum yam interested oi re hai tare aduga khoi gi mythology si su adukimatic rich oi compared to other western or eastern literature mayam ga su adum compare to wa ya ba mong da yam phajana adum leirami we have a very old ancient history lay more than 2000 years hena lay habani lay na thajane aduga shidagi akhoi gi cultural oiba akhoi gi treasures mayam se aina dum ha dagi explore to pam ai hai tare aduna ai most of my creative works are always inspired and I derive my inspiration from all these resources ko sources sidagi phange akhoi gi wari hai sina ai gi second book oidone ko it's a collection of short story 2019 da phongba aduga wari sida yawriba theme mayam se amata manade story 8 yawe story 8 se theme amata manade aduga hojiki hairiba the scarlet haufi hai se khoi gi manipur haga especially maitai community sida line chain bana khoi gi thajanabi ma leiba people can take it as a superstition but sigi superstition sigi manung sida khoi culturally am significant oiba message mayam yawriba sigumba theme mayam se ina explore toning ba madum phawe because line chain ba haraga yamna haidi yamna ngakningai oiba natraga na yamna under biswas ki pot oina khoi gi society de low deba line chain bhai ta ga some kind of story some kind of akhoi da understand tawba ithilama phawle ba mingon da line chain bhai kan da oidaba wane na khoina discuss to deba kana chelino kamain toino habagi akhoi da question oina hange so it is a very relevant piece of culture for us akhoi da understand taweba line chain bhai je kaino habja akhoi na understand taweba aduna sigi topic sidagi akhoi na aina aigi own life ta su sigumba story se ai tare yam toina tare hai tare haidi asadum adu angang do line chain gre ye khot khre aduga isa mak su line chain gre ka haiba mi bok ta circle friend circle da family circle da sum yawe ba ko aduna moi gi story me am sum tara kanda it doesn't make much sense because CJ scientifically proved to ba ba aduma phenomenon din natte but somehow in some certain trance some the mi je ngahak pu gi ba gi type ta aduma phenomenon khara di thoi ba we can discuss it in a very scientific way hadi gas ta expose to ba hallucination tho ini khangde kaino da khoi gi di hadi westland gumba wetland na yam boy banina khoi gi langmai thambi ka hairi je khoi gi biomass tai thokpa kaino ni ka adum haiba gumba
scientific terms kharasu leidana ko aduga chap manana ngasai gi akhoi gi sigi phenomenon je yam thoeba akhoi ji line chelure mi jing hak mangure adagi adu uiye mamita arang ba mayam ui kanga tawba wari se ai mayam tai ba thingnei noi dum taram gani ba ko si ka yamna hati yamna ngak ba por oina thokti ba aduduna sigi theme mayam jina inspire tawe hai tare dum hadi kai gumba khara leidana akhoi se sugumba se trust tawine sugumba se da akhoi believe tawine ko so matungina scientifically understand tawni khangde psychologically understand tawni khangde it's up to the readers but for me as a storyteller sigi aspects yam tina intriguing oi ba hai tare ko aduda inspire tawga ina e bane hai tare masai scarlet haufi hai se angang se line chen khara matungda amuka halakpa aduga ecological significance nu kha yawe hai di akhoida akhoi pukri akhoi gi wetland leiba mayam se eta pam enda mention question basi ya de habagi akhoida some precautionary measures khara dum sigi message dum yawe hai tare dana yamna phajaina khanjaba doina adai e gi bane so larik iba habase tasengna manipur di aina ai oina ko it's a very personal opinion aise larik iraga aise larik iba se tasengna career mo oina kanamta introduce tawna de aduga mai so haina de like either we have to go for science stream and that art stream ni khang de maina na tana technical ba kaino matamba adu mo mayam lai bani na I never considered ko haidi larik ama iraga aise writer oirake habagi pamjaba like ibasu pami adum ire around 12 years when I was 12 13 adai de dum iba horabaneba aduga like sum yam pare adu paningba khara ko adu sijina ai career am oina as a professional writer am oina laigani habase isana uba phangdeba so but aina yam ingiba story am oigi ko tales of kanglai tron je ai isana su dum yamna paningba like mi na irama so aina yam pamna padro ba like maina oina khanjagi ba ko aduduna aina si chi phong da ba de na khalaga ithanda phong e duga si journey ji is very precarious haidi hajikta khallaga sumaina ga no ga wari sarakani ha je khallu de matam du da like se phong matung like changa muk se yum da dum leng da bida like khallak pado kamaina yon doi no na chagana like I don't have the concept of marketing haidi like se ngona lai mina lai han ga doi ne habagi kano se bok tai ngonda khang deba ta sekna adugi beginnings ni yam thina wagi hai tare aduga imung su akoi se yamna financially struggling oiba family ne adai aina like changa namjala tamba se it's like akoi yam thina traumatic oiba poti oidone but still aina hajik ningjang mata da yam nungai bo yam nungai bo ina dum khalle kai no da si aduduna aigi life ki career path se like trajectory pra shift tawgibdo admai khalle kai no da sigi khoi gi ngasai gi aina panjagi book store do books and coffee hai do adu moi leiramba dagi ngasai gi tasengna aigi lyrics ni yam phajarubagi natraga na yam na magul lairubagi mak natraga su readers ti leirameba manipur da like they are ready to accept a book like mine aigi like ama smaina phong manunda parage haba mi su yawram leirambado ai like yam phabani hai tar aduduna like se pabiraga leibiraga adagi mayamna mu share tawbiraga adumaina chatkhibani aduga marketing gi kari adu ahenba amata khangide aduna sigi moments na khoigi aigi tungda like irage like atai mayam phongage habagi thilje adudagi phangi hai tar adugi support adagi very genuine appreciation for the little works we have done ko dana yam nungai hoji sudum awaba mayam da hoji khaluraga yamna nokning ba yamna harau boina dum hoji suni jangi hai tar e base tasena makide akhoi se e gadaba mayam lai aduna e bi dagi ayek pa orasu akhoi gi culture da art every field da akhoi se sangsan gadaba lambi yam hai tare aduga ibagisu ahambada aina irakpa matamda fame adagi fortune ka amta ugide ubusu phangide adu hojik adu mayam du su ai isamak phauda executing expose tore na khanjai ba haidi as like fame and awards ka phangalakpa adagi literary festival chatpa mafam kutingi kaurakpa yam nungai sigumba da power like raba ka ithanda su pakhatpa su phaure ba kaino da adu mayam du di amata adu duna akhoi gi end goal amta nattabado kaino da akhoi na iningi je like writing haibsi makta yam tina personal oiba yam tina emotionally ko yam thina devoted oiba akhoi gi sacred oiba journey amane hai tare amaga su manaroi in what way writing is sacred to the isa gi answer amom leijagani ko sigi answer se stick tawjaraga ahen ba laiba fame oiro fortune oiro si hoi nungai ko si enjoy tawgada bane but still aduna mang tha da bida akoina pami ba akoina yam haining ba wahai adagi mayam da inspire tawba ya ba akoida power jingje hai
ꯑꯩꯈꯣꯏ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯀꯩꯅꯣ ꯗꯤꯞ ꯏꯃꯣꯁꯟ ꯑꯃ ꯁꯦꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯅꯦꯛꯁꯟꯁꯦ ꯐꯪꯉꯤꯅꯦꯕ ꯃꯌꯥꯝꯗ ꯂꯣꯏꯅꯃꯛ ꯐꯤꯜ ꯇꯧꯕ ꯉꯝꯃꯤꯅꯤꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯁꯦꯀ꯭ꯔꯦꯠꯅꯦꯁꯁꯦ ꯑꯗꯨꯝ ꯉꯥꯛꯑꯒ ꯆꯠꯄꯤꯕ ꯑꯗꯨꯒ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯕ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯁꯤꯇꯪ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯋꯤꯁ ꯇꯧꯅꯤꯡꯉꯦꯀꯣ basically ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ even though they are based on our cultural history adagi mythology sida characterization tauba matamsida readersnasu hena adum point out tawbireko haidi moida characters in relate tawba ngami adagi akoina adum ningjangba oi kanga hariba mayamse sidi ngasai akoi creative realm se changa kanda akoina character amam sagatpa matamsida akoina loimak hapineba sigi ithil mayamse ai isa tasengna aina mak aina si taholage natragana character ama smana sagalage na high da targa so certain level of our own personal identity guma je adum yawineba sisina inspire to ngammineba ko aduna ngasai tales of Kangleitron da samhar kan tales of Kangleitron adum hairaga ai ahama like so bina ado tales of Kangleitron da ju even though when I'm telling the story of pakhangba koi ibdo pakhangba lie oina su lat targa ju magi history amagi concept su laibanina he can be a human being kamaina human being amoina kamaina hingaktoino and when he is humanized magi asoiba su magi strength su yarpa magi weakness su yarpa adu kanda akoina hena nusiba phawba ko adu maina adugi nusiba phaw targadi khangningba phaw targadi knowledge se hengalaeba adu maina ngasai sine na angang da tasengna ai gi like sing so yambana angang gi young readers especially young adults ki readership sidais da target tawjabane ko aduduna moina hena kamaina khangninga dage have matam da emotions yauba adagi genuine some connection moiga establish tawna bo hona ba matam da sigumba characterizations adagi theme sigum ma'am ja hapaga culture gi khangdaba yadaba ahenba information sing tu marak to da dum hapa do targadi pulap chatminai dana ko emotion su yaure culture su yaure adagi some knowledgeable oiba su dum tapna yaure duga hayeng readers na hena bu khangine ba kaino readers hai makta bu moi like mayam parakadoni adana moina hayeng parakpa matam da adum ahenba aina kitang haijaba do da moina ahenba mayam puthokpa do adune ba ai aspiration se tasengna aduna sumaina characterization and theme adagi genre sigumba da fazana focus tawraga aigi latest book se children book illustrated children book ani di leire aduga wayal kati na fantasy fiction amaga sigi fantasy fiction sina khwadagi latest full work of fiction ware ko ado wayal kati sidi niyogi na phong bane publisher je niyogi kawe delhi dagi ne delhi based aduga wayal kati je ibadi chahi taret moki mamang dagi iba hore hai tare adum sigi tales of Kangleitron ga ikan kana dana adum hore theme ju samana adum wari je ama inspire tongna bane ba aduga history de am thina adum historical oiba figure adugum bada adum inspired lawe but ngasai gi process se kaino traditional publishing di hana phongba lari goi doine ba ai gi de wayal kati se ko ai din yogi na accepted oraba matungda aduna traditional publishing road ta changa kanda ngasai gi editing process adagi marketing process yam thina khenaram ado aingonda hana aware oi hogda adu ju kitang navigate tawda yam thina wage hai tare aina kaino da editing dang tawda almost 3 years changreba mo haidi kaino da corona so mula adagi corona gi matam du da neba koi gi lirik se phongna ba na tawgi base aduna corona gi 3 years almost 3 years te dum marak ta tawraga do editing budi online da kai da tawna ba ni kitang aingonda kaino to ba haidi kudong sada khotab di kya de laite but still matam do time di adoki matik changre aduga editing si ju mapalam gi editing na ya da ba hai tare kaino da moina khoi gi terminology mayam se ari ba terminology yauri mayam se mu khangda bani na som na kanda mu oza ka refer tawna ba dagi dugum ba cross checking se yamna hena change hai tare adugum mayam se aina aware oi hogda bagi hai tare kita aingon da wa gi keno mayam se adu mit tawna ba hona ba mogi adu publisher gumpa adugumba deal tawna ba da kitang wa ba di phawe but still ai tales of haidi ai larik phongai ba mayam sidagi larik ahum ko tales of Kangleitron wari adu wayal kati sina award shortlisted oi ba dagi award recognize tawba da khwaidagi recognize tawba book ne hoji phogoi na ai gi oina diko aduna adugi su adum recognition phangba gi yam nungai aduga mapalam da
especially high school students outside Manipur se yam thina interested oina moina panaba adumai thengnajai haitai haidi Chennai da Delhi da adagi Indore da handak Indore gi school me ama moina pulap punjalaga event ka torame adai moina drama oina puthokpa haidi Manipur je kaino je moi masana oina thiga charumbado akoina sini takpai mahota moi masana oina haidi kaino khangningakpagi moinaga thijaraga adagi Linthoi maidingu kowe kai moi masana khangamba engoda yam harauba adugumba khajikatane baina yam harauba poise adagi south chalaga su south ju dum school da kaida tam Bangalore gi satranaga panaramba haidi moida yam thina interested oinaga logjaba adagi akoi gi sida dragon lai ka haiba sida ngasagi akoi gi culture of dragon je moida kai gi East Asia gi oina khalamba ga do oiramdaba moi sumaina India manung da ju sugumba state amagi sumaina lai ko kaina khalla kanda moida yamna excited oiba interested oiba dugumba face me am ui ha tare wild cat sidagi ko adana si yam nuai engonda